ngasi phongkiba kanglaipaaki mairadi gi maruibi I pausing khongga saraga Manipur top channel gi maikei gi miyamda thamjagi ahanbada Hairok local council CPI gi yankairak subami pham pangtokre lainga sigi makada Manipur gi apunbagi saktam kairabugum Sotin Kumar CPI Hairok council gi yankairak subami pham ngasi Hairok part Haitupokpi laikai gi mipun sangna pangtokre CPI Manipur State Council gi lusingba L Sotin Kumar CPI Hairok Council gi lusingba Ningthaujam Lokendro P Lokon amasum council asigi matam sangna secretary gi thawpuramba khundongbam mani yai mana mifam adugi president member sing oina saryaki mifam adura CPI gi mapangal kalhananaba wapam kya thamladuna party asigi lusingba L Sotin Kumar na hai CPI ningalingi matamdigi hauna Manipur gi apunbagi saktamasi kanana bohonadun lakli adungai Purbanchal Pradesh semnaba honarakpa matamda miyamgi lusingba hijam irabona madugi mayok leptuna Purbanchal Pradesh seman kidaba adurigi hauna Manipur gi ngamkhai gidamak leptuna lakli adubu laibak thibadi haukiba sahi English nganiga kunga humdagi me ahumdagi thokiba purup anigi lana si state amasum central lengana matam sana control toba ngamhogdabadigi ngasidi tha taraga mathoi sujilakli Hauzik lenga sigi makhada Manipur gi apunba saktam kairabugumani tampaki mafam khara asidagi hena mitei singna national highway anida kangpokpi phauba satpa ngamdre ziri lambi de satpa ngamdre palelan ba ngamdre wathu as India lengakna atien mamatam lusilamba yabani adubu aron agenda ama leibedagi wathu as lusindana ngasi phauba leirakhibani haiba wapam thamki magna makhata na hai BJP na India da palakpa sahi tararo masid lewasi privatization da kuchau thari lairabasing mai masing tamba layeng mangamdre leipasi apun mising crore samag kuntra sigi manungda crore marfurom di sara ani suna saba phangdri asigumba party asi maithiba pinaba wakalon manaba party sing punsinduna amat oina thengnamina khiba mathau haiba wapum thambaga lunana Hairok local CPI na mamangai digi hauna CPI bu mapangal kalananaba larokiba thaudang kaya busu magna singthaki atopa pawmana thokliba lana si wakhainana bo honabagi mahutta lainga na election pangtokna ba honaribasi yaningde organization matam kuina dagi kanglup khudimak nungsi sanana hingminarakhiba iramdam Manipur haukiba sahi English nganiga kunga humdagi me ahumdagi ethnic class ama thulaktuna Kangkong Saiba Fibam Amada House Lady Haina All Kaibul United Clubs Organization Singi Ko Convener Gi Thawpuriba Ningthaude Luwang na Press ta Tholakpa Sirol Aman Haidi Sirol asina hai Haujik Thokliba Thawdo asi ngasi English ngani ga kunga mari gi Mars Phawda Lucian Balaitana Ladiba si Warusin nama Puranga Thawdang Member of Parliament MP election Toriba si Khara Henman Bra Haina Khali Lali Haina Lawi Lebasi the Missimina, Mayama Togliba, si Wakaina Bohonabigi Mohota, Nataiduna Mioebigi Punchidagi election, Hiena Maru, or in a Lauri Habada, Haman Batogli Hadi. Siralasina India, si democracy separate Lebagni Hirabasi, ruling party na Nampuda, Panba autocracy Lebagni Haidabungamboy. Lakli by MP election, si Tinglubagi Bangal Sudajadi. Tinglurabasu Arabisipai Mayamam Tazilatuna Nampuda election the Taukigani Adubo Democracy Lebak citizenam oina Aikogi Haki Matungina Yaning daba election Asi Isana Kanga Yauzadaba Hivers in the Asida Lepatabani Maramas in the election the Tingbangambagi Pangal is a Diadubu Aikogi Hak right Ki Matungina citizenam oina election as Yaudabada Akaiba Lita Brahana Kali Masimaksu Hamamato Loidrakadi Sirlasina Arubida Atopapomana Baiba Toraba Matunda Tolakiva merit list ki written test the past Tokida candidate Yoramli Lenga Kilusang Singi Tabak Lawada differently able person Singi Sabsaba Hak PBU Sunibala Manipur Lenga ki Water Resources Department the post Kara contractual basis the Lonabigi the Mukpang Tokiva exam the person with disability PWD Kanglup the Yaukidaba candidate Ama Baiva Toraba Matung Tolakwa merit list the Yorokivasi, Marie Lenavision Yingson Binaba, exam the PWD gi Kanglup the Saruyaki be Paunam Suni Balako, candidate Amana Marie Lenavision Gipung Singsilakli. Hiramasigi Matang Nasi
Manipur Press Cup pangtokhiba paugi mifam amada written exam aduda PWD kanglukta mai pakpa ngamlakrabi paunam soni balana wapamasi phongdokladuna hai Manipur Lengaki Water Resources Department amadi PHED Department ki oina Junior Engineer Grade 1 Civil amadi Grade 2 Civil ki post asigidamuk mark su sargaki Written test adugi result tha asigi nipan Chief Engineer na tholakhiba list adugi matungda pangthokiba baiba gi result na tha asigi taraga mari da lathoraki result aduda written test khalakhiba roll number ZWR0419 asi yoraki written test khalakhidraba candidate ama matawkramna baibagi result lakthorakpada yoraklibano haibisi asauba kuhangamani masina pangthokiba exam adu name sumna pangthokidrabra haibigi singnaba malhali hiramasigi matangda Manipur gi chief secretary desu ayibasi role ama thadana wakatkre person with disability ki oina piriba reservation si ahum oigadabani hairiba niyam sigi wangbada thabak torakpagi mawong ama laklibasi lengana akan mamiyeng sangbiu written test ta khalaktaba candidate ama matawkramna baibara khalaklibano haibado leibak miyamna sengdokpiu haiki mangna paumi singda makhatana phongdokhibadi PHED gi section officer grade 1 civil and mechanical amadi grade 2 civil gi contractual basis ta staff Lauriba Sida PWD Kangluki oina reserve post asi ahumgadabani adubu department asigi chief engineer na haidorakiba result tuda PWD Kangluki candidate amata khalakide department ani asina person with disability oiraba miyoi singda yengdiba miyeng asi phajabwali hiramasugi matangna miyamgi mapi mapa oiriba Manipur gi chief minister N Berena athubu miyeng sangbiu haidi amadi DPC order revised tawduna maku junior engineer grade 1 da PWD kanglupta khangan biu haina paunam suni balana phongdokhi makha satharak poina kangla pau editorial ngasigi miyamna thamjage maithibegi thongjin da lepa mapa lebak tagi logi wangmada hura lona da leba sida sanglakhiba sin kuki jaugi miyoi khujo khuran leba sigi matakta drug amasung khulai gi lan chathaduna makhoi gi oiba tongan lebak semgani haibada leba sina makhoi gi mafamda kok nonduna wathok asi political gi origin purna ba haijebegi thawong sathabagi maram karigino wathok asi political gi oiba laktuna ba transparency ama leibadagi ra haibada miyamna naina phangthui Mayalam Lengak Central Government ki lusing basing na wathok asigi matangda nga ki oiba wapam phongdoktuna lan ngak liba yel homi mitai singda rasaniti sanabagi thawong sing sathariba sina karigino haibsini mainland India mapunglam lenga ki lusing basingna sin kuki zonar ko terrorist na landarakli basi leba sigi matakta landabani mapalam gi khut yawi haina phongdok lekrabasu landarakhi basing ado lakshina ba military operation sa thabalati masigi muta lan khamna bani haiduna buffer zone cm sing amasum tam khaiduna separate administration ki thawong sa thari Landarak liba kuki singbu Union Home Minister Amit Shah na buffer zone CM kuki control toba duga tamda lan ngak liba mitai singbu na state lenga na control toga dabani hairi haina phongdokhibada wathok leikrabani buffer zone line of control CM duna lan gi operation pragna ba thawsel chathaduna lebak thugai na ba landarak liba kuki theory singbu Indian Security Force na ngak senduna thambadagi lan ngak liba mitai singna buffer zone lan sinduna changba amadi khut hanba yahandana thamlakhiwa sina maram oiraga tokhaiba administration ama leirabra haibagi sauna singnaba leire masina maram oiraga lainga amadi mitai singna koki singna control toba district singna changba ngamdana leirakhiba sina lana si landarakhiba singi pandam phangkinabagi maram oihaliba si leibthibani Pangthokadoriba taragani pansuba Lok Sabha mikhalga mari lainana koki terrorist na landaba lephankiba sigi maram karigino makoina lan kapal lepkhiba si mayalam lenga na Lok Sabha mikhalgi yenglaga nakoigi activity matam khra lepu mikhal loiraba matung nakoigi demand gi matang na khanagani haina thajaba pibadagi ra haibasi nainani oi koki singna mitei miyam da landa aduna mihat mi punsa thaba matam khra lepkhiba sida lan gi worosin purakli haina lawya roi loinana lala si mitei na ngamle haina lawusi yaroi hauju oidi lal gi phiba masi koki singna mai pakpagi thongjin da lepri mitei singna apun bagi saktam ngak pangamdabegi mawong leidi haina lafam thui
Manipur gi apun bagi saktam ngakta madi landarakibasing maitiba piba masum pidaba haibana singbasing asi mayalam lengaki lusingbasing gi wakal amadi miyengi makapoli amaromda Sahi lising mga hienbegi maning tamba lebak oirakibegi puwari leizaba Manipur gi yellow mising maruoina mitay singna oirakadaba singadu khangna apunbagi saktamna singnarakpa kudimak mayuknabagi asyatpa phirebadu hena session hanbaga iroinana mayuknaba tarabadi langam phiral paibangamani phibam masi oihananaba honabada political gi lalong haiba khangba masum anam kanba maribaki yefanabani hairabadi masagi party phawu singnaba ngamba madi yonglei marai naidaba isang thoba lusingba mathoktai kanagumba lebaki lusingba singi marakta maramdamgi apunba saktam thugainaba singnarakpa madi mihat mipun satharaba phawa mayai lamda lengaki subli paiba lusingba singi yathang phangdrabadi mayum maina saklaba phawa yengdun leibi yaurabadi adugumba lusingba singadu maramdam amadi miyamgi khanma ngamdaba phamna hena lumna lawa lusingba gi maikum upal lusingba sabani haina lawi mainland India gi lusingba singna makoi gi lengak lon amadi India gi apunba saktam ke handana ba honabada Manipur bu usin ngamugum sizinaba gi thausil sathana ba honarabra haibagi singnaba leiribasi makhatana sathandana ba honaba ngamba lusingba leitrabadi furup asigi tunglam satkari phibam oirakatagi haibagi mi paiba leiri Masagi mayum inkolda mitopna sangsilaktuna sambal khazilakpa amadi khazin kiba sambal gi manung na phawba sangma ngamdrabadi masagi saktam ngakna hingwa ngamdaba mithibong mitambalga pakhaknarabani amaromda lusilakpoina maruiba pawmana Braja tabada Manipur sahi taragi nupa masa ama Imphal West gi Leikhidre heri ngasi ayuk sarona pung 13 muk taba matamda sahi 10 muk suraba nupa masa ama Braja tabada gi Leikhidre heri Hairiba nupa masa asi Imphal West District ki Lamphel Part ki Agriculture Quarter da leibini so hairi miyampuna no babdit ngamina sena senel sigi mekedi ki myangim phamna makhatana thamjari